Laingak lay haibadu khanganggadabane paw asi ngarang nungthil phongkhiba pawnil khol pawsegi editorial kalam dagi lakhotchabane Churachandpur da posting taba Manipur Police ki head constable Siamlal Paul kauba miyoi amana ain gi wangmada kuki militant singa loinana haujik thogliba lan asida yauksindu nongmai kapa yaubagi viral lama oirakpadagi head constable asibu Churachandpur district police ki SP Sivanand Surbena thabak tagi suspend tawkhe madugi matung suspend tawkhiba numit tha asagi taraga mangagi numidang pung 8 lom tarakpa duaidagi masing yamlaba miyoi khutpu amana hauraktu SP office DC office amade Churachandpur mini secretariat building thugaiba amade mai thaduna mangata kaya thokankhre thogdok aduda mamal yamlaba che sang kaya amasu mai chakre masina mangjari basi kanagino haibasi khanthagadabane constable ama suspend tawkhiba order adu pung 13 fawbugi manungda handoknaba thakiba matam loikhre haiduna Indigenous Tribal Leaders Forum ITLF na ngarang dagi hauraga Churachandpur district ki manungda laiba office sing da thabak tawriba miyoi sing office ka dana ba kan bawapam phongdorokhe adubo ITLF ki chairman amasung secretary na thadorokhiba notice aduda financial medical amasung educational institution sing dadi athingba si chanaroi haina su palle lainga ki maiki dagi su chief secretary Binit Joshi nang han thokiba order amagi matungin na lainga ki thabak tawriba sing na mangjong na suti loba natana office kadrabadi no work no pay chanagane State Laingaki Authority amasung tongan ba institution singi management authority amade autonomous body sing na soidana office kagadabani haina su order duda palle matang sida haining bade issue amagidamak authority hekta oisilakpa si yade haiba makhangan ba mathau tare Churachandpur district Laingaki office sing da thabak tawriba sing office kadana ba ITLF na hairi basida laingang na kan ba mijeng sangduna laingak ama lai haiba si khangan gadavane office pu kadraba mathau masak khangdabagi damakta thabak tagi fawba thadat kadavane